ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯃꯦ ꯍꯥꯏꯗꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯃꯛꯑꯀꯥꯟꯗ ꯔꯣꯗ ꯃꯦꯞ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗ ꯐꯦꯜ ꯑꯣꯏꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯅꯅꯕꯒꯤ ꯑꯄꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯄ ꯍꯧꯔꯀꯥꯟꯗ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯊꯤꯒꯠꯂꯣꯏ ꯍꯥꯏꯗꯅ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯃꯗꯨꯁꯨ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕꯗ ꯑꯃꯨꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯑꯔꯥꯟꯕ ꯏꯅꯤꯁꯤꯌꯦꯇꯤꯕ ꯑꯃ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯇꯧꯔꯛꯏꯕꯁꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯔꯤꯖꯦꯛ ꯇꯧꯏ ꯃꯔꯝꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯃꯁꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯗꯒꯤ ꯍꯥꯟꯅ ꯁꯨꯅꯕ ꯊꯣꯛꯄ ꯅꯠꯇꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯑꯗꯨꯒꯨꯝꯂꯕ ꯌꯦꯜꯂꯣꯃꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯂꯧꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯁꯤꯌꯔ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯕꯤꯒꯗꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯩꯇꯩ ꯀꯨꯀꯤ ꯐꯝꯃꯤꯟꯅꯍꯟꯒꯗꯕ ꯅꯠꯇꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯇꯧꯕꯤꯒꯗꯕꯁꯤ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯁꯨ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯊꯣꯛꯑꯒ ꯀꯟꯈꯠꯂꯒ ꯊꯝꯕꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯁꯤꯟꯕ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯉꯁꯤꯁꯨ ꯀꯦꯝ ꯁꯥꯗꯨꯅ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯟꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯅꯤꯁꯨꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯟ ꯈꯥꯕꯤꯗ꯭ꯔꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯕ ꯕꯥꯎꯟꯗꯔꯤꯁꯤꯡꯗꯒꯤ ꯂꯥꯟꯖꯜꯂꯒ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯍꯟꯅꯅꯕꯒꯤ ꯊꯕꯛ ꯑꯃ ꯑꯊꯨꯕꯗ ꯄꯥꯏꯈꯠꯄ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯊꯕꯛ ꯑꯣꯏꯒꯗꯕꯅꯤ ꯑꯍꯨꯝꯁꯨꯕꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯗ ꯇꯧꯔꯀꯥꯟꯗ 1950ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯉꯒ ꯂꯩꯁꯤꯟꯈꯤꯕꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯦꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯜꯂꯣꯃꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁꯤꯡ ꯃꯠꯂꯀꯥꯟꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯔꯀꯥꯟꯗ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯆꯠꯊꯔꯛꯄ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯄꯨꯁꯜꯂꯒ ꯑꯅꯧꯕ ꯈꯨꯜ ꯂꯤꯡꯖꯜꯍꯜꯂꯤꯕꯒꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯃꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯒꯗꯕꯅꯤ ꯑꯍꯨꯝꯁꯨꯕꯗ ꯄꯥꯛꯇꯛꯅꯅ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯑꯣꯄꯤꯌꯝ ꯄꯣꯄꯤ ꯊꯥꯕꯁꯤ ꯁꯨꯞꯅꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯣꯄꯤ ꯌꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯈꯔ ꯊꯥꯒꯠꯂꯒ ꯁꯨꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯌꯥꯔꯣꯏ ꯆꯞ ꯆꯥꯕ ꯐꯥꯔꯝ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯦꯀꯔ 10 ꯆꯥꯝꯃꯅ ꯈꯨꯖꯤꯡ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯆꯦꯟꯅꯕ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯤꯡ ꯃꯗꯨꯗ ꯆꯦꯟꯅꯕ ꯂꯤꯗꯔꯁꯤꯡ ꯃꯗꯨꯗ ꯌꯥꯎꯔꯝꯕ ꯄꯣꯄꯤ ꯊꯥꯕ ꯌꯥꯎꯔꯝꯕ ꯐꯥꯔꯃꯔꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯑꯃꯇ ꯂꯧꯗꯅ ꯄꯣꯄꯤ ꯌꯥꯜꯂꯒ ꯇꯨꯃꯤꯟꯅ ꯍꯜꯂꯛꯄꯁꯤꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯧꯏ ꯑꯗꯨꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯑꯦꯒ꯭ꯔꯤꯃꯦꯟꯠꯗ ꯌꯥꯎꯔꯤꯕ ꯀꯥꯗꯔꯁꯤꯡ ꯑꯁꯤ ꯃꯦꯒꯤ ꯇꯥꯡ 3 2023ꯒꯤ ꯑꯍꯥꯟꯕ ꯏꯔꯥꯡ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯪꯕꯥꯏ ꯇꯥꯟꯅ ꯃꯩ ꯊꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯝꯕꯦꯠ ꯗ꯭ꯔꯦꯁ ꯁꯦꯠꯄ AK-47 ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯚꯤꯗꯤꯑꯣ ꯎꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯤꯐꯥꯎꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯄꯥꯏꯈꯠꯇꯕꯁꯤꯅ ꯁꯨꯗ ꯌꯥꯎꯔꯤꯕ ꯁꯨꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯅ ꯃꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯑꯁꯦ ꯃꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯌꯥꯛꯁꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯑ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕꯅꯤ ꯃꯁꯤ ꯇꯧꯗꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯁꯤꯟꯅꯔꯒ ꯕꯔꯃꯥꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯑꯁꯤ ꯅꯩꯁꯜꯍꯜꯂꯒ ꯊꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯒ ꯃꯩꯇꯩ ꯀꯨꯀꯤ ꯐꯝꯃꯤꯟꯅꯍꯜꯂꯒ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯤꯅꯝꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯤꯅꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯁꯤꯖꯟ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯀꯣꯀꯣꯃꯤꯅ ꯌꯥꯕ ꯉꯝꯗꯦ ꯑꯔꯣꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯥꯕ ꯔꯥꯏ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯔꯨꯅꯥꯆꯜ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯇꯧꯔꯣ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯕꯁꯦ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯑꯔꯨꯅꯥꯆꯜꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯆꯥꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯋꯥꯊꯣꯛ ꯑꯁꯤꯁꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯟꯔꯦꯀꯣꯒꯅꯥꯏꯖ ꯚꯤꯂꯦꯖ 1,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯗꯤꯇꯦꯛꯁꯟ ꯑꯣꯐ ꯃꯣꯔ ꯗꯦꯟ 65,000 bogus voters in the electoral list ꯍꯥꯏꯔꯤꯕꯁꯤꯒꯤ bogus voters ꯃꯌꯥꯝ ꯑꯁꯤ ꯌꯥꯎꯈ꯭ꯔꯕ ꯂꯩꯈ꯭ꯔꯕ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯑꯌꯥꯝꯕꯗ ꯆꯪꯁꯤꯜꯂꯒ ꯂꯩꯁꯤꯟꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯁꯤꯡꯗ ꯌꯥꯎꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯡ ꯑꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯒ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁꯦꯝꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯆꯠꯅꯕ ꯌꯥꯗꯕ ꯋꯥꯐꯝꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯥꯏꯠ ꯚꯣꯇꯔꯁ ꯅꯦꯇꯤꯚ ꯑꯃꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯅ ꯖꯦꯟꯌꯨꯟ ꯑꯣꯏꯅ ꯚꯣꯇꯔ ꯃꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯑ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯣꯇꯔꯁꯤꯡ ꯑꯗꯨꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯌꯥꯝ ꯌꯥꯝꯕ ꯑꯗꯨ इक्विटेबल मैनर प्रोपोर्शनली सिंदोकांदा डिलिमिटेशन तौरगदी अखोय मैम एक्सेप्ट तबनी मदु नतदना हजिक चंगलग लेगिरिबा अराब वोटर्स मैम से मसी खंदोकपा तौदना 1950s दगी ngasi बाव चंगलगा येलोमी सारगा तौसनरगा इलेक्शन गिरु मैम सिना मखोय सिंग खंदोकपगी थबक तौदना न्यू सेटलर्स कनानो नेटिव कनानो इंडिजिनस कनानो जेन्युइन सिटीजन कना होदनो हाबिसि खंदोकपगी थबमा एना सिम तौरगा तौद्रिङैदा अखोयगी लंदमसिदा कॉन्स्टिट्यूएंसी सिंग डिलिमिटेशन तौब तारगदी बितोना केंद्र मम चंगलगांदा मितो लिसिंग मंगा मंगा हजि वोटर्स टेन आइडेंटिफाई तौबसि 67435
ꯑꯩꯈꯣꯏꯒꯤ bogus voters ని electoral list ꯇ ꯃꯗꯨ detect ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯂꯤꯁꯤꯡ ꯃꯔꯤ ꯃꯉꯥ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯚꯣꯇꯔ ꯂꯤꯁꯤꯡ ꯇꯔꯦꯠ ꯅꯤꯄꯥꯟ ꯚꯣꯠ ꯐꯪꯉꯒꯗꯤ MLA ꯀꯥꯔꯤꯕꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯃꯤꯍꯨꯠ ꯈꯟꯗꯣꯛꯄ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅ ꯃꯁꯤꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯕ NRCꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯄ ꯉꯝꯃꯀꯥꯟꯗ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯚꯣꯇꯔꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯨꯒꯤ ꯔꯦꯁꯤꯌꯣꯗꯨ ꯍꯣꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤ NRC ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ